Hi. Pothaminasi khangminasi miyeng tabiriba khudimakpu Kameswaran Nithojana Tarang Nuksari amadi ikoknon khurumjari ngasi yaifaraba namisida miyamna aigi nuksijaraba viewersing amadi subscribersing na ngasi amadi ngarang ngasi aigi sagi asin mama leibinagi WhatsApp si ngakpigani YouTube si fajana paibang nangdabana maram oraga ai takak naina sandokjaba serial adusu ngasi gyona thabang namjahudre masigidamukta khorana ngaibiriba aigi nuksijaraba subscribersing viewersing na ngakpigani sengna ai samak hojik khaktang bazardagi halakjabani ngasi si yam chinjaba habadi ayuktagi skun chakhraga skundagi loraga skungi pung ahum makai skun loraba matungda amuk skun loraga yum changamdana babina diagnostic ta chalaga ai wife ki ai kuidina maternity ki delivery case am laigada serious tobi ai tawtabi ai khangdi adugi babina da nahando test toramani test toramugi result do loroga hojik khak halak chabadanga je aduna aina ngasi gi onadi mayamna khorana ngaibiriba gi tangkak asi hadi jumbalon lamjingi tare subu tangkak to sem sabasu nangjadraba haijaba tare ado hojik semjaraga ade ahingda natraga hayeng mak oraga thajanaba yam kana hona janabagi tanjadu lawjage maramaduna nusijaraba aigi pothaminasi khangminasina sandokjariba serenasibu ngaibiri yeng tabiribasingna ngasi gi onadi warok bidanabaidamukta khanganjari hojik ai samak sigi phibamsida halakjabda ngaijaribani iban changpuk chajadri mayamda ai pung 8 khudingi live streamda mayamna hangbirakpu wahangsingdugi paukhum ai pijagena haijakibadu ahanba tangka khaktojaramuga ngarang sina aikogi luhongma leibana maram oraga aigi thumbnail kenoda profile da hapjaribaduni adu ngarang luhongma chajarobana halakpusu yam thengaba kaina tinba khotba halakpu tawaga adu ngasi sumu thabaksi mathang yamna leibana maram oraga hojik foda ai chak chajadribani nuksijaraba aigi viewersing subscribersing na kari khalamgadagi khanbada thabak chatpam khangde tahum khangde maramaduna ngasigi onadi ai mayamda haijariba ngasigi aigi tangkak ado seren ado thajagidaba adugidamakta mayamna warobiroi habasi matamjage adubo amadi loina na pung 8 khudingi ai ahanba numittudaina lauthokchakibane pung 8 numidang pung 8 khudingi mayamna hangbirakpu wahang kaya amai ngasi fawo khumdaba kaya ama yaujari habadi khumdrisi aina thabaksina hojiksi nahanjai haijabaduni hojiksi school gi aina pujaribi school amadi school mafam khudimaki school singda mapung oina khogi final exam naksilakpagi tanja ama oisinarakpa aduna maram oraga question set tawbagi kaigi asinba kya ama leinabagi tanja ama oibana maram oraga school si am busy oiba school sigi aiso saiki test result ga lobasi khrangana chatkena tawbasi school gi loisindaba yadaba timing oibanina dugi school gi exam ya gi syllabus loina ba syllabus cover tona ba kya ama khonda kya ama leibidana ai gi test ki result lobasa school lore chatpa taba aduna school lore ga chatpa matamdi bazar jabu matamna su numit tare ga result loroga halakpani halaga hojik yorokpoga ai ban mayamda amtang sengdokjage hairna mayamda hojik ai share se tokjabane adu ngasi miyeng tabiriba pothaminasi khangminasi singda ngasi nomagi aiga unaja horga bembem akoijam no comment thank you bembem comment pibirakpagi ngokheledena thangasari aduna ngasidi ai mayamgi ngasigi oina mayamga khangminaba yaba kanaba yaba kaiguma matang ai tangkak naina thamjage khanjabadudagi hojik lokhatsage miyeng tabiribsingda khistang pungning noksing oiba yaba amatang ai lokhatsaraga mayamda ai larik sidagi yengjaraga mayamda patokjage hariba ngasigi onadi ai ngasigi ona miyamga khangminaba yaba hangtang pothaminaraga khangminaba yaba taka ase aina haijaningibadi ngasi onadi khona nahan aina yek salai gi matangda tongan ba longnaba yadaba kya amagi matangda amadi karamba khogi yek tare tokna leiribasingduda
ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯛ ꯇꯔꯦꯠ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯇꯔꯦꯠꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯌꯨꯝꯅꯥꯛꯁꯤꯡꯅ ꯀꯔꯤ ꯇꯤꯜꯂꯤ ꯍꯥꯏꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯖꯈꯤꯕꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯌꯦꯛꯁꯤꯡꯁꯤꯗ ꯌꯨꯝꯅꯥꯛꯁꯤꯡꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯈꯤꯕ ꯈꯔ ꯂꯩꯕ ꯑꯗꯨꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯄꯥꯊꯣꯛꯆꯔꯒ ꯃꯤꯌꯥꯝꯒ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪꯒ ꯊꯝꯖꯍꯧꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯟꯗꯛꯀꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯁꯤꯗ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯚ꯭ꯌꯨꯋꯔꯒꯤ ꯆꯥꯡꯁꯤ ꯈꯤꯇꯪ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯋꯥꯈꯜꯗ ꯀꯩꯅꯣꯝꯃ ꯐꯥꯎꯖꯕ ꯑꯃ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯊꯥꯒꯠꯆꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯣꯔ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯨꯗꯤꯡꯃꯛꯇꯨ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯑꯒ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯑꯒ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯄꯣꯊꯥꯃꯤꯟꯅꯕ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯂꯝꯕꯤꯗꯣ ꯈꯨꯗꯤꯡꯃꯛ ꯄꯨꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤది ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯗꯣ ꯑꯩ ꯉꯁꯤꯁꯨ ꯂꯧꯈꯠꯆꯔꯔꯣꯏꯒꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯝꯇꯪ ꯂꯥꯛꯑꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝꯅ ꯑꯣꯏ ꯊꯥꯒꯠꯆꯔꯤ ꯕꯤꯁ꯭ꯋꯂꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯛ ꯇꯔꯦꯠ ꯂꯩꯕꯁꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯤꯡꯁꯦ ꯌꯦꯛ ꯑꯃꯗꯒꯤ ꯌꯦꯛ ꯑꯃꯗ ꯑꯣꯟꯈꯤꯕ ꯌꯥꯎꯋꯦ ꯌꯦꯛ ꯑꯃꯗ ꯌꯦꯛ ꯑꯃꯗ ꯑꯣꯟꯈꯤꯕ ꯑꯗꯨ ꯀꯔꯝꯕ ꯌꯨꯝꯅꯥꯛꯁꯤꯡꯁꯦ ꯑꯣꯟꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯥꯡꯀꯛꯇ ꯑꯩ ꯍꯥꯞꯆꯒꯦ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯤꯁꯨ ꯍꯪꯕꯤꯔꯛꯈꯤꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯀꯔꯝꯕ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯍꯪꯖꯔꯛꯀꯦ ꯃꯤꯌꯥꯝꯗ ꯈꯨꯝꯖꯔꯛꯀꯦ ꯃꯤꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯧꯔꯤꯕ ꯑꯩꯅ ꯄꯥꯊꯖꯔꯛꯀꯗꯧꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯌꯦꯛ ꯁꯂꯥꯏ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗꯒꯤ ꯑꯣꯏꯕꯅꯤꯅ ꯑꯗ ꯁꯤꯗ ꯑꯩꯅ ꯍꯥꯞꯍꯧꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯍꯧꯗꯕ ꯀꯌꯥꯁꯤꯡꯗꯨꯁꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯀꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩ ꯃꯊꯪ ꯅꯍꯥꯟ ꯂꯧꯈꯠꯍꯧꯗꯕ ꯀꯣꯏꯁꯟ ꯀꯌꯥꯗꯣ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯣꯏꯅꯃꯛ ꯂꯧꯈꯠꯆꯔꯛꯅꯕꯒꯤ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯉꯔꯥꯡ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯁꯨ ꯇꯧꯖꯈꯤꯗꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯨꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯇꯥꯃꯣ ꯌꯦꯡꯗ ꯉꯥꯏꯔꯤꯌꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯀꯤ ꯕꯤꯄꯤꯟ ꯍꯥꯏꯕ ꯃꯥꯅꯦ ꯑꯣꯀꯦ ꯌꯦꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯍꯥꯏ ꯇꯥꯔꯦ ꯌꯦꯛ ꯑꯃꯗꯒꯤ ꯌꯦꯛ ꯑꯃꯗ ꯑꯣꯟꯈꯤꯕ ꯑꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯈꯔ ꯇꯧꯔꯝꯕ ꯑꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯝꯕꯩ ꯕꯤꯄꯤꯟ ꯋꯥꯍꯦꯡꯕ ꯑꯣꯀꯦ ꯕꯤꯄꯤꯟ ꯋꯥꯍꯦꯡꯕ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣই ꯌꯦꯛ ꯇꯔꯦꯠ ꯂꯩꯕꯁꯤꯗ ꯌꯦꯛ ꯑꯃꯃꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯡꯗꯨꯗ ꯌꯦꯛ ꯑꯃꯗꯒꯤ ꯌꯦꯛ ꯑꯃꯗ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯈꯤꯕꯒꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯑꯗꯨ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯦꯛꯇꯒꯤ ꯍꯧꯖꯤꯛꯅ ꯀꯔꯝꯕ ꯌꯦꯛꯇ ꯂꯩꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯁꯦ ꯍꯥꯏꯕꯁꯤꯡꯗꯨ ꯑꯩꯅ ꯊꯦꯡꯅꯖꯕ ꯈꯔ ꯁꯨꯝ ꯄꯥꯊꯣꯛꯃꯤꯟꯅꯔꯒ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯖꯕꯒꯤ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯛ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯡꯖꯝ ꯖꯌꯟꯇ ꯇꯥꯃꯣ ꯅꯍꯥꯟꯒꯤ ꯑꯦꯄꯤꯁꯣꯠ ꯃꯛꯇ ꯇꯧꯔꯛꯑꯣꯏꯗ꯭ꯔꯣ ꯑꯩ ꯁꯣꯏꯗꯅ ꯄꯥꯏꯖꯔꯛꯀꯦ ꯋꯥꯔꯧꯕꯤꯔꯣꯏ ꯍꯟꯗꯛꯀꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦ ꯂꯣꯡꯖꯝ ꯖꯌꯟꯇꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯀꯥꯎꯖꯗ꯭ꯔꯤꯀꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯄꯥꯏꯈꯠꯆꯔꯛꯀꯦ ꯋꯥꯔꯧꯕꯤꯔꯣꯏ ꯍꯟꯗꯛꯇꯤ ꯉꯔꯥꯡ ꯑꯩ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯃꯁꯨ ꯂꯩꯕ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯃꯦꯇꯔꯅꯤꯇꯤꯒꯤ ꯌꯥꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯤꯟꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯨꯅ ꯑꯩꯁꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯁꯨ ꯍꯣꯠꯅꯖꯔꯤꯕꯅꯤ ꯉꯝꯅꯕ ꯑꯩ ꯂꯣꯏꯅꯃꯛ ꯍꯣꯠꯅꯖꯔꯛꯀꯦ ꯌꯥꯝꯅ ꯋꯥꯅꯁꯨ ꯉꯥꯏꯕꯤꯔꯤ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯁꯨ ꯑꯦꯄꯤꯁꯣꯠ ꯑꯩ ꯄꯥꯏꯕ ꯅꯪꯖꯗ꯭ꯔꯕꯅꯦ ꯑꯩ ꯈꯤꯇꯪ ꯏꯁꯥꯒꯤ ꯑꯆꯤꯟꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯏꯁꯟ ꯁꯦꯠ ꯇꯧꯕꯒꯤ ꯁꯤꯂꯦꯕꯁ ꯀꯣꯚꯔ ꯇꯧꯅꯕ ꯈꯣꯠꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯄ ꯌꯥꯗꯕ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯑꯩꯁꯦ ꯕꯕꯤꯅꯥ ꯗꯥꯏꯒꯅꯣꯁꯇꯤꯛꯇ ꯅꯍꯥꯟ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯇꯦꯁ ꯇꯧꯔꯝꯕ ꯀꯌꯥꯗꯣ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯍꯧꯖꯤꯛ ꯂꯧꯔꯒ ꯍꯜꯂꯛꯄꯗ ꯉꯥꯏꯖꯔꯤꯕꯅꯤ ꯑꯩ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯔꯝꯒꯗꯒꯦ ꯑꯩꯕꯨ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯈꯜꯂꯨꯕꯗ ꯑꯩ ꯆꯥꯛ ꯆꯥꯗꯕ ꯃꯈꯩ ꯍꯧꯖꯤꯛ ꯌꯧꯔꯛꯄꯒ ꯐꯤꯕꯝꯁꯤꯗ ꯏꯚꯟ ꯑꯩ ꯌꯧꯔꯛꯄꯗ ꯉꯥꯏꯖꯔꯤꯕꯅꯤ ꯐꯤꯕꯝ ꯑꯁꯤꯗ ꯐꯝꯖꯔꯒ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯁꯤꯗ ꯑꯩ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯦꯡꯗꯣꯛꯆꯒꯦꯅ ꯊꯝꯖꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯑꯜꯇ꯭ꯔꯥꯏ ꯃꯥꯏ ꯕꯦꯁ ꯂꯦꯚꯦꯟ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯟꯗ ꯃꯌꯥꯝꯒꯤ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯃꯛꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯉꯥꯡ ꯌꯦꯛꯇꯒꯤ ꯃꯊꯪ ꯃꯊꯪ ꯑꯣꯟꯈꯤꯕ ꯃꯉꯥꯡ ꯌꯦꯛ ꯑꯁꯤꯗꯒꯤ ꯃꯊꯪ ꯃꯊꯪ ꯑꯣꯟꯈꯤꯕ ꯑꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯌꯦꯛꯄꯝꯁꯦ
ꯑꯌꯦꯛꯄꯝ ꯍꯥꯏꯕ ꯁꯦ ꯃꯉꯥꯡꯗ ꯂꯩꯔꯝꯕꯗꯒꯤ ꯂꯨꯋꯥꯡꯗ ꯑꯃꯨꯛ ꯑꯣꯟꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯈꯥꯡꯗ ꯁꯨꯝ ꯑꯣꯟꯈꯤ ꯍꯥꯏꯕꯗꯤ ꯑꯌꯦꯛꯄꯝꯁꯦ इहान हानबद मंगांग लेरमे मंगांग लेरमदगी अमुक लुवांग ओले लुवांग लेरमदगी अमुक मंगांग अमुक ओले अदु मंगांग ओलमदगी अमुक खांग हानबद ओनन ले सुमाइना नहन की चाट अमद लेरमदगी मथंग मनाउन ओलकपगी इनौ नौन फोंगलकपगी अमसु लेबनिना कोइना सि याम कुपना करम करमबद येक्त लेब करम सलाइद लेब हाइबना सिंगबदो मथंगदा मंगांग येकी हानै लोइना हाइजरके ngasi gi onadi अगर हाइजरकदबसिंगी मंगांग येक्त लेरमदगी अतोपद ओनखिब ngakni अहिबम अहिबम से मंगांग लेरमदगी खुमंदम ओनखरे खुमंदगी अमुक मोइरांग येक्त ओले मोइरांग येक्तगी अमुक सलांग लेसांग थेमद ओले सलांग लेसांग थेमदगी अमुक खांगानबद ओले लास्ट हान लेरमदो अमुक मंगांग दम ओनन लेरे हाइब अहिबम रक्से अहिबम युनाक्से मथंगदा इपू संगम है जुमनाक मंगांग लेरमदगी अमुक खुमंद ओनखी अदुगा उरिक खिनबम से मंगांग लेरमे मंगांग लुवांग अमुक ओनखी देन अदगी उसम से मंगांग लेरमे मंगांग लेरमदगी लुवांग अमुक लई लुवांगदगी मोइरांग अमुक लई हौजिकना अंगोम अमुक लैरी खरना असि चयेतनब खरा हाइबदी मयाम हानगी कनोदो जुम जेंगबिबु मखैनदी हौजिक मंगांग लेरी हाना लेनबसु जुम यावे तसेंबगी मावजे अंगोमदा लेरी अदुगा मथंगसु कैथेल लाकपम से मंगांग लेरमदगी अमुक मोइरांग होंखी देन अदुगा मथंगदा हाइबसी मथंग ओनखिबगी स्टेप दुने हाइजरिसे कैसाम जुमनाक से मंगांग लेरमदगी अंगोमदम ओनखी अंगोमदगी सलांग लेसांग थेमदम ओनखी अदुना इन थेंगनजे मथंग कोनसम से मंगांग लेरमदगी सलांग लेसांग थेमदम ओनखी है सलांग लेसांग थेमदगी मो खुमंद ओनखी है खुमंदगी मो अंगोमद ओनखी है अंगोमदगी मो मोइरांग ओनदुना लेखियना सुमना थेंगनजे मथंगदा कोंगपम है जुमनाक से मंगांग लेरमदगी अंगोमद ओनखी है अदुगा कोंगबजम सिना मंगांगदगी लुवांग ओनखी है अदुगा खमनाम से मंगांग लेरमदगी खुमंद ओनखी है सुमना थेंगनजे अदुगा खुरियनबम से मंगांग लेरमदगी सलांग लेसांग थेमद ओनखी है थेंगनजे देन अदुगा खोसनाम सिना मुक मंगांग लेरमदगी सलांग लेसांग थेमदगी अमुक अंगोमद ओनखी है थेंगनजे खोइरोम से मंगांग लेरमदगी खुमंद ओनखी है खुमंदगी मुक मंगांग अमुक ओलए है अदुगा मुक लास्टदी सलांग लेसांग थेम ओइदुना येक सलांग लेसांग थेमगी येक ओइदुना ले है खुंजाम से मंगांगदगी लुवांग ओनखी है खोइराकपम जुमनाक से मंगांग लेरमदगी मोइरांग ओनखी है मोइरांगदगी मुक खांगानबद ओनखी है अदुगा ngangom जुमनाक से सो मंगांग लेरमी मंगांगदगी लुवांग ओनखी है लुवांगदगी मुक मोइरांग ओनदुना लेरी है हुजिक्सी ngatem से मंगांगदगी अंगोमद ओनखी है अदुगा ngangom yumdangbam से मंगांग लेरमदगी सलांग लेसांग थेमदा ओनखी है थेंगनजे लोइनना चनम जुमनाक से मंगांग लेरमदगी अंगोमद ओनखी है अदुगा चारोइबम जुमनाक से मंगांग लेरमदगी खुमंद ओनखी है थेंगनजे लोइनना तखेलंबम जुमनाक से मंगांग लेरमदगी लुवांगदगी मो खुमंद ओनखी है अदुगा ताइपुंगजम से मंगांग लेरमदगी खुमंद ओनखी है थेंगनजे थांगा साफम से मंगांग लेरमदगी खुमंद ओनखी है अदुगा थोंग्राम से मंगांग लेरमदगी खुमंद ओनखी है खुमंदगी मो मंगांग ओनखी है अदुगा थोंकापम से मंगांगदगी सलांग लेसांग थेमद ओनखी है थेंगनजे लोइनना नांदैबम जुमनाक से मंगांगदगी अंगोमदगी मोइरांगदगी खांगानबा नामोइजम से मंगांगदगी मोइरांग ओनखी ओके अदुगा नौरोइबम मंगांगदगी लुवांग ओनखी देन अदुगा नहाकपम से सो मंगांगदगी लुवांग ओनखी है
ꯑꯗꯨꯒ ꯅꯣꯡꯊꯣꯡꯕꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡꯗꯒꯤ ꯑꯉꯣꯝ ꯑꯣꯟꯈꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯖꯩ꯫ ꯃꯊꯪꯗ ꯄꯨꯊꯦꯝꯁꯦ ꯃꯉꯥꯡꯗꯒꯤ ꯃꯣꯏꯔꯥꯡꯗ ꯑꯣꯟꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯄꯦꯆꯤꯃꯌꯨꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝ ꯑꯣꯟꯈꯤ ꯍꯥꯏ꯫ ꯐꯥꯏꯔꯦꯟꯕꯝꯁꯦ ꯃꯉꯥꯡꯗꯒꯤ ꯈꯨꯃꯟ ꯑꯣꯟꯈꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯖꯩ꯫ ꯐꯤꯖꯝꯁꯤꯅ ꯃꯉꯥꯡꯗꯒꯤ ꯈꯥ ꯉꯥꯟꯕꯗ ꯑꯣꯟꯈꯤ ꯍꯥꯏ꯫ ꯐꯨꯔꯤꯠ ꯁꯥꯐꯝ ꯃꯉꯥꯡꯗꯒꯤ ꯑꯆꯣꯝ ꯑꯣꯟꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯃꯌꯥꯡꯂꯥꯡꯕꯝ ꯃꯌꯥꯡꯂꯥꯡꯕꯝꯁꯦ ꯉꯁꯤꯒꯤ ꯀꯩꯅꯣꯗꯁꯨ ꯌꯥꯎꯕꯤꯔꯛꯈꯤꯕꯅꯤ, ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇꯁꯨ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯅꯪꯖꯗ꯭ꯔꯤꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯏꯚꯟ ꯀꯛꯆꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯣꯖꯤꯠ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯥꯕꯤꯔꯛꯈꯤꯕꯗꯣ, ꯃꯌꯥꯡꯂꯥꯡꯕꯝꯁꯦ ꯃꯉꯥꯡꯗꯒꯤ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯈꯨꯃꯟꯗꯒꯤ ꯑꯉꯣꯝ ꯑꯣꯟꯈꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯖꯩ꯫ ꯃꯣꯏꯆꯦꯝꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯈꯤ꯫ ꯑꯗꯨꯒ ꯃꯣꯏꯕꯨꯡꯂꯣꯛꯄꯝꯁꯦ ꯃꯉꯥꯡꯗꯒꯤ ꯑꯣꯟꯈꯤ꯫ ꯁꯤꯁꯨ ꯂꯣꯏꯅꯅ ꯌꯥꯡꯉꯝꯕꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯈꯤ꯫ ꯂꯣꯏꯅꯅ ꯌꯥꯡꯉꯧꯌꯦꯡꯕꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯈꯨꯃꯟ ꯑꯣꯟꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯈꯥꯏꯕꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝꯗꯒꯤ ꯃꯣꯏꯔꯥꯡ ꯑꯃꯨꯛꯀ ꯑꯣꯟꯈꯤ꯫ ꯑꯗꯨꯒ ꯌꯦꯟꯁꯦꯝꯕꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯑꯃꯨꯛ ꯈꯨꯃꯟ ꯑꯣꯟꯈꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯖꯩ꯫ ꯂꯥꯏꯀꯪꯕꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ, ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯡꯁꯦ ꯃꯉꯥꯡꯗ ꯂꯩꯔꯝꯃꯒ ꯃꯉꯥꯡꯗꯒꯤ ꯑꯣꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯇꯣꯟꯖꯝ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝ ꯑꯣꯟꯈꯤ꯫ ꯂꯥꯏꯁꯪꯕꯝ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝ ꯑꯣꯟꯈꯤ꯫ ꯂꯥꯡꯇꯦꯝ ꯃꯉꯥꯡꯗꯒꯤ ꯈꯨꯃꯟ ꯑꯣꯟꯈꯤ꯫ ꯑꯃꯁꯨꯡ ꯂꯥꯟꯊꯝ ꯃꯉꯥꯡꯗꯒꯤ ꯈꯨꯃꯟ ꯑꯣꯟꯈꯤ꯫ ꯂꯥꯏꯇꯥꯝꯁꯦ ꯃꯉꯥꯡꯗꯒꯤ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯑꯣꯟꯈꯤ꯫ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯑꯃꯨꯛ ꯑꯉꯣꯝ ꯑꯣꯟꯈꯤ꯫ ꯃꯊꯪꯗ ꯋꯥꯏꯈꯣꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯈꯤ꯫ ꯋꯥꯔꯦꯝꯕꯝꯁꯦ ꯍꯥꯏꯕꯗꯤ ꯋꯥꯔꯦꯞꯄꯝ ꯍꯥꯏꯅ, ꯏꯚꯟ ꯋꯥꯔꯦꯞꯄꯝ ꯀꯥꯏꯅ ꯌꯥꯝ ꯐꯥꯎꯅ ꯂꯩꯕꯤꯔꯤꯕ ꯁꯤꯒꯨꯝꯕ ꯌꯨꯝꯅꯥꯛꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯌꯦꯛꯇ ꯑꯣꯟꯈꯤ꯫ ꯃꯉꯥꯡꯗꯒꯤ ꯑꯃꯨꯛꯀ ꯃꯉꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯦ, ꯃꯉꯥꯡꯗꯒꯤ ꯑꯃꯨꯛꯀ ꯈꯨꯃꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯊꯪꯗ ꯁꯥꯄꯝꯁꯦ ꯃꯉꯥꯡꯗꯒꯤ ꯈꯨꯃꯟꯗ ꯑꯣꯟꯈꯤ ꯍꯥꯏ꯫ ꯁꯥꯏꯔꯦꯝꯁꯤꯁꯨ ꯃꯉꯥꯡꯗꯒꯤ ꯑꯃꯨꯛ ꯑꯉꯣꯝꯗ ꯑꯣꯟꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯁꯤꯈꯥꯝꯕꯝꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯃꯣꯏꯔꯥꯡꯗ ꯑꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯅꯥꯝꯁꯦ ꯃꯉꯥꯡꯗꯒꯤ ꯈꯨꯃꯟ ꯑꯣꯜꯂꯤ ꯍꯥꯏ꯫ ꯁꯦꯔꯥꯝ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝ ꯑꯣꯜꯂꯤ ꯍꯥꯏ꯫ ꯂꯣꯏꯅꯅ ꯁꯦꯔꯥꯝꯁꯦ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝ, ꯑꯗꯨꯒ ꯑꯃꯨꯛꯀ ꯁꯣꯔꯥꯝꯁꯦ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝꯗꯒꯤ ꯂꯨꯋꯥꯡꯗꯒꯤ ꯈꯨꯃꯟ ꯑꯣꯜꯂꯤ ꯍꯥꯏ꯫ ꯁꯦꯟꯖꯝꯁꯤꯅ ꯑꯉꯣꯝꯗꯒꯤ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯃꯉꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏ꯫ ꯂꯣꯏꯅꯅ ꯍꯦꯝꯅꯥꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯑꯉꯣꯝ ꯑꯣꯜꯂꯤ ꯍꯥꯏ꯫ ꯑꯗꯨꯒ ꯍꯩꯔꯣꯝꯁꯦ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝ ꯑꯣꯟꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯍꯨꯏꯔꯦꯝꯁꯤ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏ꯫ ꯃꯊꯪꯗ ꯍꯨꯏꯔꯣꯡꯕꯝ ꯍꯥꯏ, ꯃꯁꯤ ꯌꯨꯝꯅꯥꯛꯁꯤꯁꯨ ꯃꯉꯥꯡꯗ ꯂꯩꯔꯝꯕꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯂꯨꯋꯥꯡꯗ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯑꯩꯅ ꯄꯟꯖꯈꯤꯕꯁꯤꯡ ꯑꯁꯤ ꯃꯉꯥꯡꯒꯤ ꯌꯦꯛꯇ ꯂꯩꯔꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯃꯉꯥꯡꯗꯒꯤ ꯇꯣꯉꯥꯟꯅ ꯑꯣꯟꯈꯤꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯉꯥꯡꯈꯛ ꯅꯠꯇꯅ ꯂꯩꯔꯤꯕ ꯌꯦꯛ 8ꯃꯛꯁꯦ ꯂꯣꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯈꯤꯕ ꯌꯨꯝꯅꯥꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯁꯨꯑꯣꯟ ꯑꯣꯟꯗꯕ ꯌꯨꯝꯅꯥꯛꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯥꯏꯕꯗꯤ ꯌꯨꯝꯅꯥꯛ ꯈꯔ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯑꯣꯟꯕꯗꯤ ꯅꯠꯇꯕꯅꯤꯅ, ꯑꯣꯟꯗꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ, ꯑꯌꯥꯝꯕꯅ ꯑꯣꯟꯗꯕ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ꯫ ꯗꯦꯟ ꯃꯊꯪꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯁꯤ, ꯃꯌꯥꯝ ꯃꯈꯥ ꯇꯥꯕꯅ ꯐꯔꯤꯕ꯭ꯔꯥ? ꯑꯣꯀꯦ, ꯑꯩ ꯇꯥꯖꯔꯛꯀꯦ꯫ ꯂꯨꯋꯥꯡ ꯌꯦꯛꯇꯒꯤ ꯃꯊꯪ ꯑꯣꯟꯈꯤꯕꯁꯤ ꯀꯔꯝꯕ ꯌꯨꯝꯅꯥꯛꯁꯤꯡꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯁꯥꯡꯕꯝ ꯌꯨꯝꯅꯥꯛꯁꯦ ꯂꯨꯋꯥꯡꯗꯒꯤ ꯃꯣꯏꯔꯥꯡ ꯑꯣꯟꯈꯤ꯫ ꯑꯗꯨꯒ ꯑꯌꯦꯛꯄꯝꯁꯦ ꯂꯨꯋꯥꯡꯗꯒꯤ ꯃꯉꯥꯡꯗꯒꯤ ꯈꯥ ꯉꯥꯟꯕ ꯑꯣꯟꯈꯤ꯫ ꯑꯆꯣꯏꯕꯝꯁꯦ ꯑꯉꯣꯝꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯈꯤ꯫ ꯎꯔꯤꯠ ꯈꯤꯟꯕꯝꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ, ꯉꯁꯥꯏ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕꯗꯨ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯌꯥꯎꯈꯤꯕꯗꯨ, ꯑꯃꯨꯛ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯣꯟꯈꯤꯕꯅꯤ ꯎꯔꯤꯠ ꯈꯤꯟꯕꯝꯗꯣ꯫ ꯑꯩ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯔꯛꯀꯦ꯫ ꯎꯔꯤꯠ ꯈꯤꯟꯕꯝ, ꯁꯤꯗ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯈꯤꯕ ꯑꯗꯨꯅꯤ, ꯃꯊꯛꯇ ꯄꯟꯈꯤꯕꯗꯨꯅꯤ꯫ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤꯁꯦ ꯎꯔꯤꯠ ꯈꯤꯟꯕꯝꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯜꯂꯛꯑꯦ ꯍꯥꯏꯕꯅꯤ꯫
ꯑꯗꯨꯒ ꯎꯁꯝꯁꯨ ꯌꯥꯎꯈꯤꯕꯅꯤ ꯉꯁꯥꯏ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯑꯉꯣꯝ ꯑꯣꯏꯗꯨꯅ ꯂꯩꯕꯅꯦ ꯍꯧꯖꯤꯛ ꯎꯁꯝꯁꯦ ꯑꯉꯣꯝ ꯑꯣꯏꯗꯨꯅ ꯂꯩꯕꯅꯦ ꯏꯁꯝ ꯁꯝꯅ ꯁꯅꯥꯇꯣꯝꯕꯤ ꯍꯧꯕꯤꯖꯝꯗꯤ ꯌꯥꯎꯗ꯭ꯔꯣ ꯑꯩ ꯃꯊꯪ ꯄꯥꯖꯔꯛꯀꯦ ꯏꯆꯟ ꯁꯅꯥꯇꯣꯝꯕꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯣ ꯑꯩꯁꯨ ꯌꯨꯝꯅꯥꯛꯁꯤ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯖꯔꯛꯀꯦ ꯉꯁꯤꯗꯤ ꯀꯔꯝꯕ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯈꯤꯕꯗꯤ ꯍꯥꯏꯕꯗꯣ ꯎꯁꯝ ꯍꯥꯏꯕꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯒꯤ ꯋꯥꯏꯐꯁꯨ ꯎꯁꯝꯅꯤ ꯎꯁꯝꯁꯤ ꯑꯍꯥꯟꯕꯗ ꯃꯉꯥꯡ ꯂꯩꯔꯝꯕꯁꯤꯗ ꯑꯩꯁꯨ ꯏꯍꯥꯟ ꯍꯥꯟꯕ ꯃꯇꯝꯗꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯀꯩꯅꯣ ꯃꯉꯥꯡ ꯉꯥꯛꯇ ꯇꯥꯔ ꯂꯩꯔꯝꯃꯤꯁꯤꯕꯨ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯁꯤ ꯆꯦꯟꯖ ꯍꯣꯡꯗꯣꯛꯈꯤꯕ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯍꯣꯡꯗꯣꯛꯈ꯭ꯔꯒ ꯑꯉꯣꯝꯒꯤ ꯌꯦꯛꯇ ꯂꯩꯔꯝꯂꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯕꯖꯥꯔꯗ ꯀꯥꯔꯨꯔꯒ ꯍꯥꯏꯕꯗꯤ ꯕꯥꯕꯤꯅꯥ ꯆꯠꯂꯨꯔꯒ ꯁ꯭ꯀꯨꯜꯗꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯔꯨꯖꯔ ꯄꯨꯡ 3ꯗ ꯏꯔꯨꯖꯔ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯁꯤ ꯐꯤꯕꯝꯗ ꯂꯩꯔꯤꯅꯤ ꯏꯚꯟ ꯆꯥꯛꯄꯨ ꯆꯥꯖꯗ꯭ꯔꯤ ꯑꯩ ꯃꯌꯥꯝꯒꯤ ꯈꯖꯤꯛꯇꯪ ꯄꯦꯟꯖꯅꯕ ꯍꯥꯏꯅ ꯇꯧꯖꯔꯤꯕꯅꯤ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯅꯥꯎꯖꯝꯒꯤ ꯈꯖꯤꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯄꯨꯝꯅꯃꯛ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁꯅꯥꯃణꯤ ꯉꯥꯏꯕꯤꯌꯨ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯆꯥꯖꯔꯣꯏ ꯑꯩ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯂꯣꯏꯅ ꯇꯧꯖꯒꯅꯤ ꯑꯩ ꯉꯔꯥꯡꯒ ꯉꯁꯤꯒꯁꯦ ꯈꯖꯤꯛꯇꯪ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯈꯔ ꯊꯥꯗꯣꯛꯆꯔꯨꯕꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯈꯟꯖꯔꯨꯕꯗ ꯋꯥꯈꯜꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯅ ꯂꯩꯖꯕꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯥꯖꯔꯤꯕꯁꯦ ꯂꯨꯋꯥꯡ ꯌꯦꯛꯇꯒꯤ ꯑꯇꯣꯞꯄꯗ ꯑꯣꯟꯈꯤꯕꯗꯨꯅꯤ ꯑꯗꯨꯅꯤ ꯍꯥꯏꯖꯔꯛꯀꯦ ꯂꯨꯋꯥꯡꯗꯒꯤ ꯀꯣꯡꯄꯆꯝꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯜꯂꯛꯄꯅꯦ ꯈꯣꯏꯕꯝꯁꯦ ꯂꯨꯋꯥꯡꯗꯒꯤ ꯑꯉꯣꯝ ꯑꯃꯨꯛ ꯑꯣꯟꯈꯤ ꯍꯥꯏ ꯈꯨꯃꯨꯛꯆꯝꯁꯦ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯈꯥ ꯉꯥꯟꯕꯗꯒꯤ ꯈꯨꯃꯟꯗ ꯑꯃꯨꯛ ꯂꯩꯈꯤ ꯍꯥꯏ ꯑꯗꯨꯒ ꯈꯨꯟꯖꯥꯝꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯈꯤ ꯍꯥꯏ ꯑꯗꯨꯒ ꯉꯥꯉꯣꯝꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯂꯩꯈꯤꯕꯅꯤ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯃꯣꯏꯔꯥꯡꯗ ꯑꯣꯟꯈꯤ ꯍꯥꯏ ꯉꯥꯡꯕꯝ ꯈꯨꯃꯟꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯈꯤ ꯍꯥꯏ ꯑꯗꯨꯒ ꯆꯣꯡꯊꯥꯝ ꯌꯨꯝꯅꯥꯛꯁꯦ ꯈꯨꯃꯟ ꯂꯨꯋꯥꯡꯗꯒꯤ ꯈꯨꯃꯟ ꯑꯣꯟꯈꯤꯕ ꯑꯗꯨꯒ ꯈꯨꯃꯟꯗꯒꯤ ꯑꯃꯨꯛ ꯃꯣꯏꯔꯥꯡ ꯑꯣꯟꯈꯤꯕ ꯃꯣꯏꯔꯥꯡꯗꯒꯤ ꯑꯃꯨꯛ ꯈꯥ ꯉꯥꯟꯕ ꯑꯣꯟꯈꯤ ꯍꯥꯏ ꯗꯦꯟ ꯃꯊꯪꯗ ꯁꯂꯥꯡ ꯂꯩꯁꯥꯡ ꯊꯦꯝꯗ ꯑꯃꯨꯛ ꯑꯣꯟꯈꯤ ꯆꯣꯡꯊꯥꯝꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯃꯥꯒꯤꯗꯤ ꯑꯃꯨꯛ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯑꯣꯜꯂꯦ ꯃꯣꯏꯔꯥꯡꯗꯒꯤ ꯑꯃꯨꯛ ꯑꯉꯣꯝꯗ ꯑꯣꯟꯗꯨꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯑꯉꯣꯝꯗ ꯂꯩꯔꯤ ꯆꯣꯡꯊꯥꯝ ꯌꯨꯝꯅꯥꯛꯁꯦ ꯇꯈꯦꯜꯂꯝꯕꯝꯁꯦ ꯂꯨꯋꯥꯡꯗꯒꯤ ꯃꯉꯥꯡ ꯑꯃꯨꯛ ꯑꯣꯟꯈꯤ ꯍꯥꯏ ꯍꯧꯖꯤꯛ ꯃꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯒ ꯊꯥꯡꯖꯝ ꯌꯨꯝꯅꯥꯛꯁꯦ ꯂꯨꯋꯥꯡꯗꯒꯤ ꯑꯉꯣꯝꯗꯒꯤ ꯑꯃꯨꯛ ꯃꯣꯏꯔꯥꯡ ꯑꯣꯟꯈꯤ ꯃꯣꯏꯔꯥꯡꯗꯒꯤ ꯑꯃꯨꯛ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝ ꯑꯣꯟꯈꯤ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯨꯃꯟ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯗꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯕ ꯂꯥꯏꯛ ꯈꯔ ꯁꯨꯝ ꯅꯝꯕꯤꯔꯛꯑꯣ ꯀꯃꯦꯟꯁꯨ ꯁꯨꯝ ꯑꯩ ꯁꯨꯝ ꯄꯥꯖꯔꯛꯀꯦ ꯑꯩꯒꯤ ꯀꯅꯥ ꯌꯦꯡꯂꯤ ꯑꯩ ꯁꯨꯝ ꯈꯪꯖꯗꯦ ꯁꯦꯔꯥꯝꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯥꯏꯖꯔꯛꯀꯦ ꯅꯤꯡꯉꯣꯝꯕꯝ ꯅꯥꯎꯕꯤ ꯉꯥꯏꯕꯤꯌꯣ ꯑꯩ ꯃꯊꯪ ꯄꯥꯖꯔꯛꯀꯦ ꯁꯦꯔꯥꯝꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯗ ꯇꯥꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯑꯃꯨꯛ ꯂꯣꯏꯅ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯝꯅꯥꯛ ꯑꯣꯟꯕꯁꯤꯗ ꯍꯥꯏꯕꯗꯤ ꯌꯦꯛ ꯑꯣꯟꯕꯁꯤꯗ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯒꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯑꯩꯈꯣꯏꯅ ꯑꯃꯗ ꯂꯩꯒꯦꯅ ꯂꯩꯔꯒꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯝꯕꯗ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯌꯦꯛ ꯑꯃꯗ ꯆꯣꯡꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯕꯁꯤꯡꯁꯤꯅꯤ ꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯍꯧꯖꯤꯛ ꯀꯟꯇꯦꯝꯄꯣꯔꯔꯤ ꯑꯣꯏꯅ ꯂꯩꯒꯗꯕ ꯃꯥꯒꯤ ꯌꯦꯛ ꯁꯂꯥꯏꯗꯗꯤ ꯁꯤꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯆꯣꯡꯊꯣꯛꯈꯤꯕ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯈꯤꯕꯁꯤꯡꯗꯣ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯕ ꯃꯈꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯔꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯈꯤꯕ ꯃꯈꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯃꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯨꯝ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯗꯕ ꯃꯈꯩ ꯉꯁꯤꯗꯤ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗ ꯃꯊꯪꯗ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯖꯔꯤꯁꯤ ꯃꯈꯥ ꯇꯥꯅ ꯂꯨꯋꯥꯡꯗꯒꯤ ꯑꯣꯟꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯑꯩ ꯄꯥꯖꯔꯛꯀꯦ ꯃꯊꯪꯗ ꯅꯍꯥꯛꯄꯝ ꯌꯨꯝꯅꯥꯛꯁꯦ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯑꯣꯟꯈꯤ ꯑꯗꯨꯒ ꯅꯥꯟꯕꯝ ꯌꯨꯝꯅꯥꯛꯁꯦ ꯈꯨꯃꯟꯗꯒꯤ ꯑꯃꯨꯛ ꯂꯨꯋꯥꯡ ꯑꯣꯜꯂꯛꯏ ꯍꯥꯏ ꯑꯗꯨꯒ ꯅꯣꯡꯊꯣꯡꯕꯝ ꯉꯁꯥꯏ ꯃꯉꯥꯡꯗ ꯌꯥꯎꯈꯤꯕꯗꯨꯅꯤ ꯃꯉꯥꯡꯗꯒꯤ ꯂꯨꯋꯥꯡ ꯂꯩꯔꯕꯅꯦ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯑꯉꯣꯝ ꯑꯣꯟꯈꯤ ꯑꯗꯨꯒ ꯌꯨꯝꯂꯦꯝꯕꯝꯁꯦ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯑꯉꯣꯝ ꯑꯣꯟꯈꯤ ꯑꯗꯨꯒ ꯌꯦꯂꯥꯡꯕꯝꯁꯦ ꯌꯦꯂꯥꯡꯕꯝꯁꯦ ꯇꯥꯕꯤꯌꯣ ꯅꯍꯥꯟꯒꯤ ꯌꯦꯂꯥꯡꯕꯝꯒꯤ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯈꯥ ꯉꯥꯟꯕꯗꯒꯤ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯂꯨꯋꯥꯡꯗꯒꯤ ꯑꯃꯨꯛ ꯑꯉꯣꯝ ꯑꯣꯏꯔꯝꯃꯤꯁꯤꯅꯦ ꯑꯗꯨꯅ ꯑꯦꯂꯥꯡꯕꯝꯒꯤ ꯅꯍꯥꯟ ꯀꯃꯦꯟꯗ ꯌꯥꯎꯕꯤꯔꯛꯈꯤꯕꯅꯦ ꯑꯝꯇꯪ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯝꯇ ꯇꯥꯕꯤꯌꯨ ꯑꯦꯂꯥꯡꯕꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯦꯛꯁꯦ
angom haina leire mathang mathang olakpana aduga mathangda yangambam se mangang dagi luwang olakpani aduga laikangbam se mangang dagi luwang olakpani sisu waikhom su mangang dagi luwang olakpani aduga yanglelbam se luwang dagi angom dagi moirang oli loinana senjam se angom dagi luwang dagi mangang oli loinana soram si mangang dagi angom dagi luwang dagi kuman sikhangbam se mangang dagi luwang dagi moirang sakapam se luwang dagi kuman oli aduga haurongbam sing sai yaukibra hangbirakpada ai haurongbam si yaukibra uriam mai pa keno haurongbam se kuman dagi moirang dagi kuman amuka olai loinana huirongbam se mangang dagi luwang olai hariba sing asinsu koigi hoji mangang loraga luwangda olakhiba singni ningombam naubi ningombam gi su habiro ai hajarake ningombam gi su thongaujam ningombam seram then haubijam ai kudima loina yengjerake message ni yengjeraga hayengi ujik yare ujik thengnaraga na sum hajarake to thengnadre ai hayengi reply da pk pokum da so soidena gi mayang pokum pamjageni pijenaba tawjarake aduna wasi yang ngang sum sobi yor hedani koi ka na ngang haijada bani na ko aduna mathang se ai kuman dagi on khiba singi amtang hajarake isa gi yumnak sing du yobirak pra haido amtang puning changna tabiu sine na tamjeni di ado amuga hajagi ko light se thumbs up se khara sum nambiro ai mayam si kyam yeng lege sum ai sum jengjerake message lakku da ningon ujari se aduga mi viewer kun yengbiri then aduga light to be se taramathoy budi tobire anyway by the way ai miyeng tabiri besingna isa gi yumnak singdu yobirakra karam yekta leiri haido puning changna tabi ho kuman yektagi mathang on khiba singse kuman asem se kuman dagi moirang on ki aduga ahibam se kuman dagi moirang dagi salang laisang them dagi khangan dagi amuk mangang on leiri aduga amom sagai se kuman dagi salang lesang them dagi moirang oli aduga ahibam tawbam haibane kuman lere adagi sina atom jumnak che mangang dagi kuman lere aduga akaram se moirang dagi kuman lere aduga oinam se kuman da leri dagi kabrembam jumnak se kuman dagi khangan dagi moirang leri ujiksi aduga khoirom se kuman dagi mangang dagi salang laisang them aduga khongban tabam jumnak se kuman dagi angom dagi khangan sida leri mathang da ngasepam se kuman dagi amok angom dagi moirang da leri ujiksi songtham se kuman dagi moirang dagi khangan amuk salang laisang them da ole then aduga amuk luwang da mu ole amuka angom da mu onan leri mathang da tilem jumnak se kuman dagi angom onduna leri kuman them bikram se kuman them gi amta haibiro ai hajarake kuman them se amadi yaukhrabani kuman them se sida atopado chongtok chungchin sida habidi atop yekta on gi sida yaukra haibu hanta yengjarki hoji haibiraiba yumnak makai se ai soidana gi pakum bijarakani myang warobino si aina pathokjariba onthokhiba singje onthoga hoji karamba yekta leiri habisine khangminabde khwaide darkar leiri se aduna juki aina hajaraiba se kuman yektagi on khiba singduni kuman yektagi on khiba singse terem se angom dagi kuman da leiri aduga thangjam se luwang dagi angom dagi moirang aduga salang laisang them dagi kuman
ꯃꯊꯪꯗ ꯅꯥꯟꯕꯝꯁꯦ ꯈꯨꯃꯟꯗꯒꯤ ꯂꯨꯋꯥꯡ ꯄꯨꯈ꯭ꯔꯝꯕꯝꯁꯦ ꯈꯨꯃꯟꯗꯒꯤ ꯃꯣꯏꯔꯥꯡ ꯂꯩꯔꯤ ꯑꯗꯨꯒ ꯐꯥꯔꯦꯜꯕꯝꯁꯦ ꯃꯉꯥꯡꯗꯒꯤ ꯈꯨꯃꯟ ꯑꯗꯒꯤ ꯁꯟꯁꯦꯟꯕꯝꯁꯦ ꯈꯨꯃꯟꯗꯒꯤ ꯈꯥ ꯉꯥꯟꯕ ꯂꯩꯔꯤ ꯂꯣꯏꯅꯅ ꯁꯣꯔꯥꯝꯁꯦ ꯃꯉꯥꯡꯗꯒꯤ ꯑꯉꯣꯝꯗꯒꯤ ꯂꯨꯋꯥꯡꯗꯒꯤ ꯈꯨꯃꯟ ꯂꯩꯔꯤ ꯑꯗꯨꯒ ꯁꯥꯄꯝꯁꯦ ꯃꯉꯥꯡꯗꯒꯤ ꯈꯨꯃꯟ ꯂꯩꯔꯤ ꯑꯗꯨꯒ ꯁꯀꯥꯄꯝꯁꯦ ꯂꯨꯋꯥꯡꯗꯒꯤ ꯈꯨꯃꯟ ꯂꯩꯔꯤ ꯂꯣꯏꯅꯅ ꯍꯪꯂꯦꯝꯁꯦ ꯈꯨꯃꯟꯗꯒꯤ ꯃꯣꯏꯔꯥꯡ ꯂꯣꯏꯅꯅ ꯍꯥꯎꯕꯤꯖꯝ ꯉꯁꯥꯏ ꯌꯥꯎꯈꯤꯕ ꯃꯥꯜꯂꯦ ꯍꯪꯕꯤꯔꯛꯄꯗꯣ ꯍꯥꯎꯕꯤꯖꯝ ꯍꯪꯕꯤꯔꯛꯈꯤꯕꯗꯣ ꯑꯝꯇ ꯈꯔ ꯃꯦꯁꯦꯖꯁꯤꯡꯗꯨꯕꯨ ꯃꯦꯁꯦꯖ ꯑꯣꯀꯦ ꯍꯥꯎꯕꯤꯖꯝ ꯁꯅꯥꯇꯣꯝꯕꯤ ꯍꯥꯎꯕꯤꯖꯝꯒꯤꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯍꯥꯎꯕꯤꯖꯝꯁꯤ ꯊꯦꯡꯅꯖꯔꯦ ꯍꯥꯎꯕꯤꯖꯝꯁꯦ ꯈꯨꯃꯟꯗꯒꯤ ꯍꯧꯖꯤꯛ ꯈꯥ ꯉꯥꯟꯕꯗ ꯂꯩꯔꯤ ꯍꯥꯎꯕꯤꯖꯝꯒꯤ ꯌꯨꯝꯅꯥꯛꯁꯦ ꯈꯥ ꯉꯥꯟꯕꯗꯅꯤ ꯁꯤꯅꯦ ꯍꯧꯖꯤꯛ ꯄꯥꯊꯣꯔꯛꯆꯩꯁꯤꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯒꯗꯕꯅꯤ나 ꯑꯗꯨꯒ ꯍꯥꯎꯔꯣꯡꯕꯝꯁꯦ ꯈꯨꯃꯟꯗꯒꯤ ꯃꯣꯏꯔꯥꯡꯗꯒꯤ ꯂꯨꯋꯥꯡ ꯂꯩꯖꯔꯤ ꯑꯗꯨꯒ ꯍꯋꯣꯏꯕꯝꯁꯦ ꯑꯃꯨꯛ ꯈꯨꯃꯟꯗꯒꯤ ꯃꯣꯏꯔꯥꯡ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯑꯩ ꯌꯦꯛ 8ꯀꯤ ꯃꯅꯨꯡꯗ ꯌꯦꯛ 3 ꯂꯩꯔꯝꯕꯗꯒꯤ ꯑꯣꯟꯈꯤꯕ ꯑꯃꯗꯤ ꯑꯣꯜꯂꯛꯄ ꯀꯌꯥꯗꯣ ꯑꯩ ꯊꯝꯖꯈ꯭ꯔꯦ ꯃꯊꯪꯗ ꯋꯥꯠꯂꯤꯕꯁꯦ ꯑꯉꯣꯝ ꯌꯦꯛ ꯋꯥꯠꯂꯤ ꯃꯣꯏꯔꯥꯡ ꯋꯥꯠꯂꯤ ꯈꯥ ꯉꯥꯟꯕꯗꯒꯤ ꯇꯣꯛꯈꯤꯕ ꯃꯊꯪꯗ ꯆꯣꯡꯈꯤꯕ ꯑꯃꯗꯤ ꯁꯂꯥꯡ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯑꯣꯟꯈꯤꯕ ꯁꯤꯡ ꯑꯁꯤꯃꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯣꯏꯔꯁꯨ ꯑꯩ ꯂꯥꯏꯚ ꯑꯣꯏꯅ ꯇꯧꯖꯔꯒ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯐꯣꯟꯁꯦ ꯉꯁꯥꯏꯗꯒꯤ ꯑꯌꯨꯛ ꯃꯣꯔꯅꯤꯡꯗꯒꯤ ꯆꯠꯂꯨꯕꯅ ꯍꯧꯖꯤꯛꯁꯦ ꯃꯩꯁꯤ ꯈꯤꯇꯪ ꯗꯥꯎꯟ ꯑꯣꯏꯔꯛꯄꯒꯤ ꯈꯔ ꯃꯝꯊꯔꯛꯄ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯝꯕꯥꯃꯌꯨꯝꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯃꯣ ꯅꯥꯎꯔꯣꯏꯕꯝꯒꯤ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯅꯥꯎꯔꯣꯏꯕꯝꯒꯤꯁꯨ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯀꯃꯦꯟꯁꯤꯁꯨ ꯑꯩ ꯂꯣꯏꯅ ꯌꯦꯡꯖꯔꯒ ꯑꯗꯨꯝ ꯐꯣꯟꯁꯤ ꯃꯩ ꯆꯞꯆꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯃꯝꯊꯔꯛꯑꯦ ꯑꯩꯒꯤꯁꯦ ꯑꯗꯨꯅ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯑꯩ ꯃꯩ ꯆꯞꯆꯔꯒ ꯃꯈꯥ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤꯒꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯑꯩ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯑꯗꯨꯅ ꯂꯥꯏꯁ꯭ꯔꯝꯒꯤ ꯍꯥꯏꯈ꯭ꯔꯕꯣ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯖꯔꯛꯀꯦ ꯕꯤꯅꯣꯗ ꯂꯥꯏꯁ꯭ꯔꯝ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯩ ꯃꯝꯊꯔꯛꯑꯦ ꯑꯩꯒꯤ ꯂꯥꯏꯠꯁꯤ ꯍꯧꯖꯤꯛ ꯎꯕꯤꯔꯝꯃꯅꯤ ꯉꯁꯥꯏ ꯃꯣꯔꯅꯤꯡꯗꯒꯤ ꯄꯨꯡ 8ꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯆꯈꯤꯕꯅꯦ ꯍꯧꯖꯤꯛ ꯍꯜꯂꯛꯄꯒ ꯏꯚꯟ ꯑꯩ ꯆꯥꯛꯐꯨꯛ ꯆꯥꯗ꯭ꯔꯕꯤꯗ ꯉꯁꯤꯒꯤ ꯃꯌꯥꯝꯕꯨ ꯎꯅꯍꯧꯗꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯑꯩ ꯉꯥꯛꯇꯪ ꯇꯧꯖꯕꯅꯦ ꯃꯌꯥꯝꯒ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦꯅ ꯈꯟꯕꯗꯒꯤ ꯑꯩ ꯌꯧꯁꯤꯜꯂꯛꯄꯒ ꯍꯥꯟꯅ ꯂꯥꯏꯚꯁꯤ ꯊꯥꯖꯔꯒ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯕꯅꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯒ ꯉꯥꯛꯇꯪ ꯈꯪꯃꯤꯟꯅꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯍꯧꯕꯅꯦ ꯑꯗꯣ ꯌꯥꯝ ꯀꯨꯏꯖꯔꯣꯏ ꯁꯨꯝꯅꯇꯪꯒꯤ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯑꯩ ꯂꯧꯖꯒꯦ 10 ꯈꯛꯇꯪ ꯑꯗꯨꯒ ꯃꯩꯁꯤ ꯉꯥꯛꯇꯪ ꯆꯞꯆꯔꯒ ꯑꯋꯥꯠꯄ ꯍꯧꯖꯤꯛꯀꯤ ꯑꯩ ꯌꯦꯛ ꯑꯍꯨꯝꯁꯦ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯋꯥꯠꯍꯧꯔꯤꯕ ꯌꯦꯛ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯀꯔꯝꯕ ꯌꯦꯛꯇ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯈꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯋꯥꯔꯧꯕꯤꯅꯣ ꯄ꯭ꯂꯤꯖ ꯑꯩ ꯉꯥꯛꯇꯪ ꯃꯩꯁꯤ ꯉꯥꯛꯇꯪ ꯆꯞꯆꯔꯒ ꯃꯤꯅꯤꯠ 10ꯃꯨꯛꯇꯪ ꯐꯣꯟꯁꯦ ꯃꯩ ꯆꯞꯆꯒꯦ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯁꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ PK ꯍꯥꯏꯕꯗꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯃꯌꯥꯝꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕ ꯄꯣꯊꯥꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯃꯤꯟꯅꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯗꯤ ꯑꯗꯨꯅ ꯁꯨꯞꯅꯇꯪꯒꯤ ꯑꯩ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯑꯩ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯃꯤꯅꯤꯠ 10 ꯈꯛꯇꯪ ꯑꯩ ꯃꯩꯁꯦ ꯉꯥꯛꯇꯪ ꯐꯣꯟ ꯆꯞꯆꯒꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩ ꯆꯥꯛ ꯈꯤꯇꯪ ꯆꯥꯖꯍꯧꯒꯦꯀꯣ ꯑꯗꯨꯒ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯖꯁ ꯑꯥꯐꯇꯔ 20 ꯃꯤꯅꯠꯁ ꯑꯩ ꯁꯤꯌꯣꯔ ꯆꯞ ꯆꯥꯅ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯋꯥꯠꯍꯧꯕꯁꯤꯡꯗꯣ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯍꯧꯖꯤꯛꯀꯤ ꯑꯩ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯄ꯭ꯂꯤꯖ ꯀꯣ ꯊꯦꯡꯛ ꯌꯨ